Ingdi sinaw ma'am. Maragtan na wahi khara puning da porokpa wahi khara haining na je video am na mapan ko yi metai khunai se hai nei pai pugi sanarol ma'am ma chanabi ma'am ma leiram bagi ke thaksi gasi ko yi sanarol dei saksa yu thak ai tare ipai pugi ma'am leiram bajina ko si yeng bada dum hajari boy da dum ning ba ko metai adubu hojikti akoisu angang oijaragasу leibak-sigi kaigumba hiram amada saru yadana kaigumba kharadi tawjaramanina manungsida yengakpa matamdadi khoi meitai khunai se pura loire pura hore pura hotong hore ana chanarol akoina di khangdaba akoina chanabi macha macha ma ma ipai pusinga thamamba koi chanabi macha macha ma koi yumbu punaba koi thaksi kasini khangde natraga yumbalo ni khangde chanabi macha macha ma ma khoina matamgi ahongmani haraga sum macha macha ma thugai ko jina khoi value jingse masigi chanabi macha macha jing value jing sum mangak padagi ngasi khoi meitai khunai sida khoi mi khoi chanadaba meitai khunai ji chanadaba khoi ka henba ma tahidaba uhaidaba ma tareise suguma macha macha mayam sing asi sum kai thare masi khoi kamaina kanba ngamgadagi nakhoi su kan thi khoi aramaina su thi akoina hojik se ka dobai da khoi maitai ipai pugi na learning da khoi yamna pari chetpa ma changi aduga khoi lekai da khoi laibung da khoi phamba na khoi thaina laibung phamba na khoi phamnaramba laibung phamba hagara yaka hagara madu phamba na torambado madu khoi huji hogdoga angang jingsi amtang nahajing generation jingsi amtang phammaga khoi thaina gi pai pun thawma chanarol matam ga chuna da chanarol khoi kai chanani ko matam ga chana da bai pai pu na chanari mini na khoi na matam ga chuna da ba chana da bududi akhoi kitang modernize to butare khoi gi chanarol ji modernize to matam ga chana mo ko semna thondo butare modernize to ba westernization na dam ana khoi gi chanabi macha samna ida matai ubada mako bo ubada mako kopu mauna adu kopu adagi matai da chokpa ya di khamba ya de manaw ga du kaina lerami chanabi macha me amse ko sum kairak padigi masi tahi da uhaida ba adagi yumbalo na solak ma thengnare aduna si mayamse khoida kadawi nongma kangde ingona message ta ibung ai mateng do pangbiyo ibung amta mateng pangbiyo kaidore khoi family da du tawre ade ai nupa da du tawre ai nupi da du tawre sina khoi je khangma ngamdre khoina ju police sa piwo haini moina ju police ti talli adu tawi ada tawi mayamse ko aduna suguma mayamsi huji khang lakpa ngamdre aduna inga saijabda khoi maitai gi khunai si ipa ipu gi hakak tagi sanarol ma'am na yomaga lakpagi yam phajaba ngaktangi yam phajabaduna koina dum chanabi oina phajari boida ningba manungdu usalaga anadi loin kang khong chare kainoda akhoi customary law leite akhoi da hoji thaina di lerami pai po hakta khoi customary law nang na si soira ko matam na si na warak pa kaina khoi customary oiba custom gi oiba khoi chanabi gi oiba adagi kanagomna madugi custom gi het ni kaina khoi ining thongna oijaraga ju mazagi mengi matungina custom gi hechi ning thong oijaraga su ngasi kanamta tabi daba lobi daba ma khoina ngasi mate khunai si leibnina mana thokpa phajayena luhong modini khangde asi bagini khangde pok pa hingba si bajida mana thokpa apam khoi mate ngasi tawdana kadawre ngasi tamna shora podana khoi ngasi lekha no mi tasleine akhoi da ahallaman hadi yong thaina lekai amada khanabada hanubi khara chai pai tholopada ahallaina chenaram society ne ngasi di hanubi ahanbo yauna khut thabagi chanabi ma lekhalabne aduna sugumba khoigi value punsi khongjata life ta value oiba ipai puna thambiram chanarol mayama khoina kaidhara ibase masi khoi kannaba khoi khonaminasi natragadi tahaidaba uhaidaba ngasi huji tari mayam sidagi saru chama hena khoi tarakhini ana si haraga ai tension jage ai pungning gi warol ne mayam ngak thamjani